Arambai Tenggol gi Thoumeesing Phaba punba Yaroi, Kuki lalhouba singa chathanaramba su makha tana chatnadanaba, Manipur Legislative Assembly nai yetnaba yaodana loukhiba warep adu center na approve tougadabani, Meitei phurup ST list chalhangadabani amadi, NRC athuba matam da chatnahangadabani Haina ngase, masing yamlaba Meeyamna Kakwa Bazar dagi lilong thong Phaba leiba Meeyamna, human chain Semduna Khongjang Changsinkhre. Committee of Forward Clubs Thongjo, Apunba Maira Paibi Lup Thongjo, Peace and Integrity Committee Kyamkai Big, All Kyamkai Nupi Chakwa Thorang Love Kyamkai, All Lilong Chasing Clubs Organization, Apunba Lilong Chasing Maira Paibi Love, Uruf Arabti Development Coordinating Committee Amadi, Apunba Uruf Arabti Maira Paibi Napuna Semduna, Changsinkhre Khongjang Aduda Saruk Yakiba Piki Convener, Chungakam Mega Chandana High, Manipur Legislative Assembly na Amatoine, yetnaba yaodana loukhiba warep amagi mayokta, Kuki jo MLA tarana leblak liba asida kari karamba action lokhatkadage haibase Meeyamda khanganfam thoe nakal amaromda khul ngakpagi thodang loriba sing amasung state force anigi marakta thokliba irang ase athubada yasinaba puraknaba honabiyo hojik chathariba Manipur Legislative Assembly ge mifam asida irang asina maram oiraga mayumda hanjanba yadana lanjinaduna leiriba sing asigi damak jab chaba warep ama lobiyo hainasu magna makha takhe Ekanogi Kuki emle tarana house na lekro warep to adu moi ngarang sugi matang do moi nam harek bodo makoi de kari action logo de ge haibase house ki district committee leibi ba asigi mayam jina kari to wi ga de ge haibdo masab chaba aduga hoji hoji sugi kari leige adu Manipur government su lepi karo to bire assembly pass to bire masi kari state leige adu Manipur pajam yam khangam biu haiba pham thamjage aduga akoi ge commando gi leibi ba police ki sinau sing adu khungai ba sinau sing noi khana bigano adu noi khana ba je akoi narco terrorist kangusina illegal immigrants na khudong chaba logini aduna amana amabu pen dal ragasu famina raga dum akoi mayam yasanaba pubiyu o yasanaba pautai akoi nungajari akoi noi khanaba pamjade noi animak akoi gi akoi physical ngatani nakoi gi dam to akoi lejai haba se wafam di thamjage Khongjang adugi matangda all kyamkai nupi chakwa thorang lupki president Moirangthem Sobitana Hai Meitei phurupu athuba matamda scheduled tribe list da chalhangadabani lamdam asida kanglon kaina khunda leta saliba sing masak khangdokpa ngamnaba lamdam asida athuba matamda NRC chana halu amade state force amasung khul ngakliba singna khulai thadok pigano aikoi amato oina punsinduna lamdam asigi apunbagi saktam ngakpaga loinana lamdam asi ngakpagi thabak asi puna jangsin minasi haina mahangna phongdokhe Manipur ima gi mafam da pok luba kaubani na aikoi ju ningan na balai tana ima leiba kanna na bokona bada aikoi punamak chaurba thodang lomin asi haidana ngasi ase ima event punamak aumin aduna aikoi ngasi gi khongfam masi lepsa bani haujik chu Manipur government gi mafam da aikoi na haijariba demand sing asi figa da wasairak leiraga su Bapa alam dagi sangsal laba Kuki milten singbu sairak pibiu aikoi gi Meitei masen onsin naraga I masen onsin nabagi pibam mase aikoi kudak tagi lepiu amadi maira paibi ima event singna isa singbu solakpa matamda ima event sing su chaurba thodang logani haibase aina ngasi gi media gi thongda thamjage isa amatang solakpa matamda khungak pa oiro police oiro aikoi gi loinabak isa dagi phiji gi mani mangbaga sap manabarina mayam pumna magna Khantha mina dunal ima leba ku mai pak purak na bo hot na bada ai koi punamak thodang ya minas